आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maruiba pau Durant Cup ki Manipur da sanagadaba ahanba match ngasi numidang wairam Imphal gi Khuman Lampak Main Stadium da Ngaksel Mantri Rajnath Singh na haudoklagani miyamna match asi yengba ngamnaba Manipur Sarkar na office amasung mahi tampham sing ngasi suti tangkhai lauthokre Kendra gi mapan thauram amasung Shiksha Raija Mantri Dr. H.Priyokumar na ngasi dagi namit mari ni chupna raija sigi tongan tongan ba mafam sing da paikhaliba saukha thaurangi thabak sing yengsingani Numit nini sathagadaba 15 suba state level pineapple festival hayengdagi Churachandpur jilla gi bunglonda hauragani amasung lupa lakh ahum phawbagi atenba matamgi lawu singugi londa sada amadasmik manga sendoi sarkarna puthokpiba kendragi mantri mandolna yare Durant Cup ki Manipur da sanagadaba ahanba match ngasi numidang wairam Imphal gi Khuman Lampak Main Stadium da Ngaksel Mantri Rajnath Singh na haudoklagani Asia Mahadesh ki khwaidagi liraba football tournament ase Nongsu Bengal Manipur amadi Assam na yumbu oiduna nahandagi Kolkata da haukhibani Khuman Lampak da sanagadaba ahanba match ase Neroka FC ga Trau ga sanagani Tournament ase da punna team kun na saruk yari team sing ase gi manungda Indian Super League ta yawba team 13 I League te yawba manga amasung Armed Forces ki team mari yauri team sing asi group mari thokna khaidokli tournament asi September 19 da loisingani Ngaksel Mantri Rajnath Singh na hayang ayuk Mantri Pukri da laiba IGAR South ta Lanmi amasung Assam Rifles ki personnel singa wari sanagani Ngaksel Mantri Rajnath Singh na Imphal da laktuna Durant Cup haudokadariba sigi yenglaga ngasi nungthil pung amadagi lambi gi sathok sasinda hongba khara leiragani SP Traffic Control Police Wing na thokpa cherola mana hai pandondagi Assam Rifles Transit Camp phawbada car pass yawba gari natana miyam chatpa yararoi Khuman Lampak Sports Complex ta football yengba lakpa gari purakpa miyoi singna gate number 2 indoor stadium mayadagi sangba yagani khongna lakpa miyoi singna Dingku Road ki gate number 3 amasung gate number 4 dagi sanggadabani miyam gi damak gari parking gate number 2 indoor stadium mayagi basketball ground amasung indoor stadium gi mayokna bada oigani hairi sama kuntrama thoi suba Durant Cup Imphal gi Khuman Lampak Main Stadium da kendagi Ngaksel Mantri Rajnath Singh na haudokadoriba si yengnabagi damak raija sida leiba sarkar gi office sing mahiloisang sing asigi oina suti tangkhai lauthokre Kendragi mapan thauram amasung Shiksha Raija Mantri Dr. H.Priyokumar na ngasidagi hauraga numit mari ni chupna raija sigi tongan tongan ba mafam singda paikhaliba saukha thaurangi thabak sing yengsingani Dr. Ranjan ngasi New Delhi dagi Imphal da thunglaba matungda Kendragi Ngaksel Mantri Rajnath Singh yawba mifam amada saruk yagani madugi tungda Dr. Ranjan sangai thelda leiba railway tunnel hangdokpagi thauramda athoiba mithung oina saruk yagani Dr. Ranjan na hayang kongpal chanam leikai amasung singmairong da pangthokadaba tongan tongan ba thauram singda saruk yagani Mathangi numit tha asigi kunda mantri na more da satuna ICP more gi phibam yengsingani Dr. Ranjan ngamkhai gi lambi thong singsu yengsingani tha asigi kunma thoidana mantri na lokta khongban da tariba miyoi singda kangkhal yen thokani tha asigi kuni thoida Manipur University da Modi at 20 yawraba tungda Delhi gi damak Imphal thadokhigani numit nini sathagadaba 15 suba state level pineapple festival hayengdagi Churachandpur jilla gi bunglonda hauragani Bunglon High School campus ki Dr. Kalam ground da pangthokadoriba festival asiga loinana kihom tharakpagi sahi 95 suba kumon thorum so pangthokani masi azadi ka amrit mahotsav ki sarugama oina Manipur Pineapple Festival Committee na sinbani festival asida kihom gi stall humpurom hangani Tribal Affairs and Hills amasung Horticulture and Soil Conservation Mantri Letpau Haukipna festival asi haudokani thoromdu da tai mantri sing Dr. Sapam Ranjan Singh amsung Haikam Dingo Singh amadi MLA kaya yaugani nini sanba numit ki thoramsu MLA kaya saruk yagani Pineapple Show Contest Longmi Singhi Seminar Lemna layang bagi kem amasung Manipur Pineapple Queen lisingani kunithoi khanbana festival asigi thoidokpa saktam oigani Administrative reforms ki kuthangda miyam ga sarkar ga naksinna hanaba haiba hiramda numit nini sathagadaba regional conference ama ngasidagi Itanagar da hauragani Administrative reforms ki mifam asi Kendra gi Mantri Dr. Jitendra Singh amasung Arunachal Pradesh ki Mukhya Mantri Pema Khandu na punna haudokani
ꯃꯤꯐꯝ ꯑꯁꯤ ꯑꯈꯟꯅꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯔꯥꯏꯖꯁꯤꯡ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯔꯥꯏꯖꯁꯤꯡꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯑꯁꯥꯝꯒꯤ ꯎꯗꯜꯒꯨꯔꯤ ꯖꯤꯂꯥꯗ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 3 ꯁꯥꯃꯨ ꯂꯝꯁꯥꯁꯤꯡꯅ ꯅꯦꯠꯄꯗꯒꯤ ꯁꯤꯔꯦ꯫ ꯑꯁꯥꯝꯒ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀ ꯇꯥꯏꯅꯕ ꯉꯝꯈꯩ ꯄꯔꯤꯡꯒꯤ ꯅꯤꯖꯥꯔꯥ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯀꯃꯂꯥꯕꯥꯔꯤ ꯈꯨꯡꯒꯪꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏ ꯁꯥꯃꯨ ꯂꯝꯁꯥ ꯈꯨꯠꯄꯨ ꯑꯃ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯈꯨꯡꯒꯪꯗꯨꯗ ꯆꯪꯂꯛꯂꯒ ꯌꯨꯝ ꯀꯌꯥ ꯊꯨꯒꯥꯏꯈꯤ ꯑꯃꯁꯨꯡ ꯂꯧꯕꯨꯛ ꯀꯌꯥ ꯅꯩꯈꯥꯏꯈꯤ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯂꯨꯄꯥ ꯂꯥꯈ 3 ꯐꯥꯎꯕꯒꯤ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯂꯣꯟꯗ 1.5% ꯁꯦꯟꯗꯣꯏ ꯁꯔꯀꯥꯔꯅ ꯄꯨꯊꯣꯛꯄꯤꯕ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯅ ꯌꯥꯔꯦ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯒꯤ ꯃꯤꯐꯝ ꯂꯣꯏꯔꯕ ꯇꯨꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯁꯨꯡ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯃꯟꯇ꯭ꯔꯤ ꯑꯅꯨꯔꯥꯒ ꯊꯥꯀꯨꯔꯅ ꯍꯥꯏ ꯂꯧꯎ ꯁꯤꯡꯎꯒꯤ ꯁꯦꯛꯇꯔꯗ ꯁꯦꯜ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯅꯤꯡꯊꯤꯅ ꯍꯦꯟꯒꯠꯍꯟꯅꯕ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ꯫ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯁꯦꯜ ꯄꯨꯊꯣꯛꯂꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯁꯔꯀꯥꯔꯅ ꯁꯦꯟꯗꯣꯏ 1.5% ꯄꯤꯒꯅꯤ꯫ ꯁꯔꯀꯥꯔꯅ ꯁꯦꯟꯗꯣꯏꯒꯤ ꯆꯥꯡ ꯄꯨꯊꯣꯛꯄꯤꯕ ꯍꯦꯟꯒꯠꯄ ꯑꯁꯤꯅ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯁꯦꯟꯕꯥ ꯆꯍꯤ 2012-13 2024-15 ꯐꯥꯎꯕꯗ ꯕꯖꯦꯠꯇ ꯑꯍꯦꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯀꯣꯇꯤ 53,753 ꯗꯔꯀꯥꯔ ꯑꯣꯏꯍꯟꯒꯅꯤ꯫ ꯇ꯭ꯔꯥꯚꯦꯜ, ꯇꯨꯔꯤꯖꯝ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯦꯂꯤꯇꯤ ꯁꯦꯛꯇꯔꯒꯤꯗꯃꯛ ꯏꯃꯔꯖꯦꯟꯁꯤ ꯀ꯭ꯔꯦꯗꯤꯠ ꯂꯥꯏꯟ ꯒꯦꯔꯦꯟꯇꯤ ꯁ꯭ꯀꯤꯝꯒꯤ ꯂꯤꯃꯤꯠ ꯂꯨꯄꯥ ꯀꯣꯇꯤ 50,000 ꯍꯦꯟꯒꯠꯄꯁꯨ ꯁꯔꯀꯥꯔꯅ ꯌꯥꯔꯦ꯫ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯄꯦꯇꯦꯟ ꯑꯦꯄ꯭ꯂꯤꯀꯦꯟꯁ ꯑꯃꯁꯨꯡ ꯔꯤꯁꯔꯆꯔꯁꯤꯡ ꯌꯥꯎꯅ ꯌꯨꯖꯔꯁꯤꯡꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯅꯣꯂꯦꯖ ꯗꯤꯖꯤꯇꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯗꯦꯇꯥꯕꯦꯖ ꯑꯦꯛꯁꯦꯁ ꯇꯧꯕ ꯌꯥꯍꯟꯅꯕꯁꯨ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯅ ꯑꯌꯥꯕ ꯄꯤꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯑꯊꯩ ꯋꯥꯐꯝ ꯀꯌꯥꯗꯁꯨ ꯑꯌꯥꯕ ꯄꯤꯈꯤ꯫ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯂꯛꯇꯨꯅ ꯂꯩꯔꯤꯕ ꯔꯣꯍꯤꯡꯒ꯭ꯌꯥꯁꯤꯡꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯕꯀꯔꯋꯥꯂꯥꯗ EWS ꯐ꯭ꯂꯦꯠꯁꯤꯡ ꯄꯤꯅꯕ ꯈꯪꯍꯟꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯁꯦꯡꯗꯣꯛꯂꯤ꯫ ꯗꯦꯜꯂꯤ ꯁꯔꯀꯥꯔꯅ ꯔꯣꯍꯤꯡꯒ꯭ꯌꯥꯁꯤꯡꯗꯨ ꯑꯅꯧꯕ ꯃꯐꯝ ꯑꯃꯗ ꯂꯩꯐꯝ ꯍꯣꯡꯗꯣꯛꯅꯕ ꯄ꯭ꯔꯁꯇꯥꯞ ꯇꯧꯔꯛꯈꯤ꯫ ꯆꯦꯔꯣꯜ ꯑꯃꯗ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯍꯥꯏ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯔꯣꯍꯤꯡꯒ꯭ꯌꯥꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯀꯥꯟꯆꯟꯀꯨꯟꯖ ꯑꯃꯁꯨꯡ ꯃꯗꯟꯄꯨꯔ ꯈꯥꯗꯔꯗ ꯑꯗꯨꯃꯛ ꯂꯩꯍꯟꯅꯕ ꯗꯦꯜꯂꯤ ꯁꯔꯀꯥꯔꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯤꯔꯩꯕꯥꯛ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯔꯩꯕꯥꯛꯇ ꯊꯤꯟꯗꯣꯛꯈꯤꯅꯕꯒꯤ ꯋꯥꯐꯝ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯥꯂꯣꯏꯒꯤ ꯈꯨꯠꯊꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯤꯔꯩꯕꯥꯛ ꯃꯆꯥꯁꯤꯡ ꯑꯁꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯤꯟꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯗꯤꯇꯦꯟꯁꯟ ꯁꯦꯟꯇꯔꯗ ꯊꯝꯒꯗꯕꯅꯤ꯫ ꯗꯦꯜꯂꯤ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯗꯤꯇꯦꯟꯁꯟ ꯁꯦꯟꯇꯔ ꯑꯣꯏꯅ ꯂꯥꯎꯊꯣꯛꯇ꯭ꯔꯤ ꯑꯃꯁꯨꯡ ꯃꯗꯨ ꯈꯨꯗꯛꯇ ꯂꯥꯎꯊꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯁꯦꯈ ꯍꯁꯤꯅꯥꯅ ꯂꯩꯕꯥꯛꯇꯨꯒꯤ ꯈꯣꯡꯆꯠꯇ ꯂꯩꯔꯤꯕ UN ꯑꯣꯐꯤꯁꯤꯌꯦꯜꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯔꯣꯍꯤꯡꯒ꯭ꯌꯥ ꯂꯤꯁꯤꯡ ꯀꯌꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯜꯍꯟꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯣꯅꯨꯡ ꯙꯥꯀꯥꯗ ꯁꯦꯈ ꯍꯁꯤꯅꯥꯅ UN ꯍꯥꯏ ꯀꯃꯤꯁꯅꯔ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯃꯤꯆꯦꯜ ꯕꯥꯆꯦꯂꯦꯠꯇ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯕꯥꯆꯦꯂꯦꯠ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯙꯥꯀꯥꯗ ꯊꯨꯡꯂꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯉꯝꯈꯩ ꯃꯅꯥꯛꯀꯤ ꯀꯣꯛꯁꯁ ꯕꯖꯥꯔ ꯖꯤꯂꯥꯒꯤ ꯔꯣꯍꯤꯡꯒ꯭ꯌꯥ ꯀꯦꯝꯞꯁꯤꯡꯗ ꯆꯠꯇꯨꯅ ꯌꯦꯡꯈꯤ꯫ ꯏꯪ ꯀꯨꯝꯖꯥ 2013ꯇ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯛꯄꯗꯒꯤ ꯔꯣꯍꯤꯡꯒ꯭ꯌꯥ ꯂꯥꯈ 3 ꯔꯣꯝ ꯍꯦꯟꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯗ ꯂꯥꯟꯃꯤꯅ ꯁꯔꯀꯥꯔ ꯄꯥꯏꯈꯤꯕꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯐꯤꯚꯝ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯨꯁꯤꯜꯂꯦ꯫ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯔꯣꯍꯤꯡꯒ꯭ꯌꯥ ꯔꯤꯐ꯭ꯌꯨꯖꯤ ꯂꯥꯈ 10 ꯍꯦꯟꯅ ꯂꯩꯔꯤ꯫ ꯀꯣꯚꯤꯗ-19ꯒꯤ ꯀꯦꯁ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯖꯦꯅꯔꯦꯜ ꯑꯣꯐ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯅ ꯑꯦꯌꯔꯂꯥꯏꯟꯁꯤꯡꯗ ꯃꯥꯛꯁ ꯎꯞꯇꯕꯁꯤꯡ ꯆꯦꯛ ꯇꯧꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯖꯔꯅꯤ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯣꯏꯗꯅ ꯃꯥꯛꯁ ꯎꯞꯍꯟꯅꯕ ꯑꯃꯁꯨꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯄꯦꯁꯦꯟꯖꯔꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯚꯥꯞ ꯇꯥꯍꯟꯅꯕꯁꯨ ꯈꯪꯍꯜꯂꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯗꯨꯔꯥꯟ ꯀꯞꯀꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯅꯒꯗꯕ ꯑꯍꯥꯟꯕ ꯃꯦꯆ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯏꯝꯐꯥꯜꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯦꯟ ꯁ꯭ꯇꯦꯗꯤꯌꯝꯗ ꯉꯥꯛꯁꯦꯜ ꯃꯟꯇ꯭ꯔꯤ ꯔꯥꯖꯅꯥꯊ ꯁꯤꯡꯅ ꯍꯧꯗꯣꯛꯂꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯃꯦꯆ ꯑꯁꯤ ꯌꯦꯡꯕ ꯉꯝꯅꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯣꯐꯤꯁ ꯑꯃꯁꯨꯡ ꯃꯍꯩ ꯇꯝꯐꯝꯁꯤꯡ ꯉꯁꯤ ꯁꯨꯇꯤ ꯇꯪꯈꯥꯏ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯦꯟꯗ꯭ꯔꯒꯤ ꯃꯄꯥꯟ ꯊꯧꯔꯝ ꯑꯃꯁꯨꯡ ꯁꯤꯛꯁꯥ ꯔꯥꯖ꯭ꯌ ꯃꯟꯇ꯭ꯔꯤ ꯗꯥꯛꯇꯔ ꯔꯥꯖꯀꯨꯃꯥꯔ ꯔꯟꯖꯟꯅ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 4ꯅꯤ ꯆꯨꯞꯅ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯥꯏꯈꯠꯂꯤꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯅꯨꯃꯤꯠ 2 ꯆꯠꯊꯒꯗꯕ 15ꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯄꯥꯏꯅꯦꯄꯜ ꯐꯦꯁꯇꯤꯚꯦꯜ ꯍꯌꯦꯡꯗꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯖꯤꯂꯥꯒꯤ ꯕꯨꯡꯂꯣꯟꯗ ꯍꯧꯔꯒꯅꯤ ꯑꯃꯁꯨꯡ ꯂꯨꯄꯥ ꯂꯥꯈ 3 ꯐꯥꯎꯕꯒꯤ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯂꯣꯟꯗ 1.5% ꯁꯦꯟꯗꯣꯏ ꯁꯔꯀꯥꯔꯅ ꯄꯨꯊꯣꯛꯄꯤꯕ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯅ ꯌꯥꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫